Manipur census tawdringaida NRC taw haiduna leptana khongjang jangshinduna lakiba Manipur gi tonga civil society organization taramari na punsilaga semba taramari 14 CSO kanglei pakna Delhi da chatuna census mamangda NRC tawnaba takshilura matung da info da tholaki bagaloina na pawdam khe hapagi pawsu yaure azamasida kugi Ministry of Home Affairs ki makok thumba official singa unaduna Delhi da tang manga da phangkiba kugi mifam da haiba tare masida unabada kugi Manipur da chahi kya gi mangdagi leptana changsilakliba illegal immigrants sing ne tholikliba issues sing asi kugi warushin purakpa tangai fadabani Manipur gi issue si warushin purake harabadi kanana Manipuri no kanana mitop no hana khangdokpa tangai fati haibagi wafam se thambiri oza masi waksu yamna chumba famne hoje hoje su phong sana hoje yam kanna nainari bani oza sabtang oza loirakpa on kamana thambiri census ki batang yung saidoni haijari do kono lirin haju se khoi miyam na census taw dingai mamang da NRC hana taw biu hairi se irang jigi horebe irang jigi thoibe irang jigi tungda thorka do irang myam dugi woroshina mo ehobi yana na bagi lambi dune bako kana go mami magi side wanate any community oshino ba any community Manipur da unauthorized oina 1951 batch year dagi hoina par matungda any community amada unauthorized na leramba mayam je deport antra kana sai ka dare ta thokpa antra kana madulo shingi bai dare ko taw biu hairi singa si hairi se kan teba tungi miron singa magi damak tungi Manipur amagi damak ko tung da irang thuk ta na bagi damak adugumba thodang do lobiu haibani bai samsam ne ko samsam madu lobiu haibani lady film je khoi haji ningi si kanoni lady film je ka hani khoi kashu kana haninga leite ko ada lady film je kashu haninga leite de tabu tabu post lady film je ka hani government na sab sana sugumba ngasai thona am haitare ko thona am ko khoi lokho pirakanda NRC tawdingai mamangda akhoi sese tawdingai mamangda NRC tawna bai khong chingla ise masidagi hena akhoi tungi ingba tapa shanti leiba dumba bosom leiba duna lei film je khoi miyana pabe demand jam kuma khanbi rakanda yam akhoi sese tawdingai mamangda NRC tawbiu ha khomje tawna bai dumda government kai khongthang lokho kadage kai domina kadage ha pose du khanthabi rakanda thabo no thopi ha khon dai thamjagi yam nungai se ja jana